हौखिबा मतम खरा सिदा मणिपुर तंपाकी मफम कयादा मणिपुर मियाम थोइदोंना मणिपुरी नुपीसिंगना लैंगाकना खुनगाकपा फाबा यारोय हाइबगे अकनबा खोंजंग अमा हनबा लैतना संसिनारकली इमा सिंगी मतुंग इन्ना ममांग चहिगी मे अहुमदगी चथरकलिबा लाल असिदा मिसम सिंगी खुनसिंगदा बोम यावना नोमै कापसिंदुना युमकै लनथुम कयामरुम लेप्तना मै थारकपा अंगांग अहल अमसुंग नुपी खाक्तना मिसम हालकपा खुंजा सिंगी पुनसिबु तेमसिंगनरकपदा सेंटर अमसुंग मणिपुर लैंगाकना कनबा ngamlaktabadagi मिसम मियांगी पुनसि युमकै अमदि लनथुम ngak senanaba अरैबा पामै पुमनमक सिजिनदुना ngasi khulngakpasing asi thorakibani Kariguma Khulngakpasing asi thoraklamdrabadi khunsing asi loinamuk khudum chansillamgani rik phawda chatharakliba thongsing asi yengluragadi Manipur lengakpasu military coup phawu tawduna khudum chansinaba honaramba yai amadi Manipur gi laimaidagi jalengam gi manglan gi mayokta laiba kanglup khudingmak tumna manganna honaramba yai hairi Hojik lamdamsigi imasingna hairibasi Myanmar dagi lakpa khulai paiba lalhobasing yauna khulai paibasingna bom yauna afaba makal khulai sijinaduna andarakli basidagi masagi punsi amasung lanthum danatana miyamgi punsi lanthum loinana laingaki lanthum territory national security amadi laibaki ningtamangak liba khungakpasing asina tawriba thabak asi laibak asida sanariba lo ngaknanaba amadi khunai sibu kannanaba oibana makhoibu phawa punwa tawpham thokte haibasini Laibak asigi misam miyamgi punsi ningtamamadi lanthum ngakpi senbiba haibasi lamdam asida lairiba laingaki khwaidigi soifadana tawgadaba ahanba thoudang ni hairi India ki constitution ki article 13 subana masigi thoudang asibu pangthoknanaba India amasung Manipur laingakta piri misam miyamgi punsi ngakpi senbiba haibasi ing tappa amasung langi matamdasu hiktokpa yadraba thoudang amani masi international law maru oina international human rights law amadi international humanitarian law gi chana kanglon ama oina malem pumna yanarabu wafam amasuni India ki Supreme Court nasu constitution gi article 13 suba asi matam pumna makta chana hangadaba fundamental right amani haina Maneka Gandhi versus Union of India gi case ta haikrabani India ki constitution gi article saham yankhi manga asi Manipur da lisingani kulhumdagi meyadagi chanaduna laklabra haibasi miyamgi thajabani loinana unified command gi chair su center na hapani hainariba security advisor amana mahut sinkre article sahum yankhi manga asigi matung inna karigumba India ki state amada external aggression natraga internal disturbance leirabadi center na state lengak adubu asigumba phiomdagi ngakthoknana ba thabak pahet kadabani misam miyam amadi khun singbu klai paiba singdagi ngakthok chanaba khulngakpa naha sing asi thorakibani ngasi phawba khungakpa naha singasina state amasung union lengaki security force singda khut thaduna natraga misam miyam da khut thaba madi khul singda sangsilaga attack tawduna India lengaki security amadi Manipur gi integrity thugaina ba thabak amata tawba laikhidri masigi mathakta makhoina laibak sida sanaribu lobo makutta paisinduna lengakpu singnabagi thawongsu udri hairi Hojik Manipur miyamdagi lakliba wafamdi center amasung state lengakna misam miyamgi punsi amadi lanthum ngakpi senbiba ngamdabadagi natraga ngakpi senbidabadagi misam miyamgi punsi amadi lanthum ngaknanaba khungakpasing asi chongthorakibani aduna naha singasi logi matung inna maral laifam thokte haibasini Matang asida India ki constitution gi 42nd amendment act lising masamapan humputra tarukna nauna hapselakiba part 4a na India ki citizen khuding makta piriba fundamental duties khara ningsingbu yai article 51a sina lebak asigi citizen singda India ki sovereignty unity amadi integrity ngaknaba article 51a dina lebak asibu aggression amadi armed rebellion gi pibam singdagi ngakthoknaba amadi nation gi tangai phadaba lakpada thabak tawnaba amasung article 51a aina citizen singda miyamgi lanthum ngak senaba amasung violence thadok hananaba thoudang piri Mamang sahigi me ahumdagi Manipur da misam miyamgi amadi Manipur lengaki mayokta atamnana landarakliba asidagi miyamgi punsi lanthum amadi Manipur gi integrity ngakpada natana India gi national security da singnarakliba masing yamlaba klai paiba singi thawongbu khulngakpasing asina leijiba pangal thongnana ngasi phawu mayokna duna lakli khulngakpasing asina leba asigi citizen am oina lawgdaba thoudang sing maru oina constitution gi fundamental duties sing asibu pangthoktuna laibak asigi sovereignty unity amadi integrity loinana logi matung inna semkraba Manipur lengakpu khulai paiba singi landadagi kannanaba tonganba lanpham kayada khungakpasing asina thawaina pontha piri aduna khulngakpasing asibu phanaba honabagi mahutta laibak asibu kannanaba honabada citizen amagi lawpham thopa thodang lawduna mathau pangthokliba singni khanna lengak ningthina ngak senbifam thoi haibasi miyamgi kholauni